Handak Ministry of Home Affairs ka Kuki Jo Council ga unaki bhaduna thokliba irang asigi warosin purakadaba nate haina amukogi President Peroism Nando Luwang na pongturakli. Wafam asingasi Rup Mahal Theatre da pangtokpa Roadside Vendors Welfare Association gi kuntaret suba mapok numit ka mari laina na pangtokpa thawram amada paumi singa unabada mahangna phongdokhibane Nando na makhatana hai karigumba demand ama tanba matamda demand adugi matik chaba kudam changdam pigadabani kudam changdam pidana demand toba yaroi Tongan unabagi mong asi Government of India gi machatni. Handak Ministry of Home Affairs ka Kuki Jo Council ga unaki bado Government of India na mamang thagtagi chatharaga lakpa makhoi gi machatni. Asigumba center gi macharasi amukona adumak phongdoklaga laklabani. Hauzik thokliba irang ase nakalanima ki myoi sing phaminaraga apam pamda hainaduna waroisin purakwa yabani khongthang ase laukhatpagi mahut tongan na kauduna wari sanaba simak center na hanadagi chatharakwa machatni asigumba khongthang asina thokliba irang asigi waroisin purakpa kaidonungda ngamloi Kuki Jona taliba dimanasi maram chadi haibasi sterasigi miyamna haiduna laklabani Dimanama toba matamda madugi chab kudam changdam sing puthokadabani maram leitana nongmai chingdonda demand tobadi democracy gi wahanthok leiraktabaga pangkhak oirakani amaromda Imphal manungda mi ka hena chiliba amade mochiliba singase street vendor sing khaktada tainabadi aranbo oigani Imphal mayon Luna na thamba haibasi aikhoi khudingmaki thodangni Imphal mayolda mosilakliba singase kadaidagi matau karamna mosilaklibano haibadu mari lainaba singna mayek sengna thidokpagi tangai fadaba lei Street vendor singi oiba ek leijarabasu ek asi lamdam asida mapung phana chatnabagi mami tadri ek asi mapung phana chana hannaba honaba changi hainasu mahangna makhatana phongdokhi Ngarang Home Minister ka Kuki Jogi leader ka gunabasi masi kinone Government of India na thawaina sinba thabak na habje khoi de hande haije ba makhoi kakto ne Manipur thoibi issue sidi hoi nakal animak punla phaminaraga nakal animaki apam pamda adugi leinariba misunderstanding mayam de lokthonaraga khoi solution porkadam ne ba sumbagi lisat si Government of India na masi itatata towe ba tongan unaba akoi gi MLA da bawda naga gi MLA maite gi MLA adagi Kuki gi MLA daga na khaidokpa Election Commission ki mayok tani mado Supreme Court ki mayok tani Election Commission na kana gum myo emta da naga gi MLA Kuki gi MLA maite gi MLA Kuki Jo gi MLA haibak manam ta recognize tok dieba adubu union government na akoi gi masi maji he taweba naga gi MLA lao Kuki gi MLA lao maite gi MLA lao haibagi khale di pangan gi MLA ga na tumai trok kadorieba sumaina Manipur da Bharat ki sumaina lejeriba akoi gi leriba kenwachida sumaina thugairaga mase kanglu mayam je thugai ga yam divisive game mamoin tawraga adugumba communal politics man ba ma sida base weba thabak je he tawe adu madu gi thong du maram cha de aduga Kuki Jo jing taliba demand ji koi maram cha daba wafam mamani hab je koi mayam hai masi maitai khakna hai basnati Manipur gi miyam hai bani karingma demand ama ta demand du gi masa weba supporting reason mayam ama supporting document mayam legadamne supporting document yaudna supporting reason du amta leitana nongmai singdu anda gun varianda adagi bomb kapaga nongmai kapaga hingsa torga tawna tagdi Bharat ki democracy si yam phajadaba Bharat ki constitution si yam chakotaba adumba ma gi thakta lawkanena prithvi gi mayam lawkan habisi hajiningi aduna Government of India na lobby gadabadi demand khudimak khana gadabni neina gadabni tagadamni tawbudabu tari demand khudimak si pibi aba dimala oitopa aba dimala demand du da kari wafam jingna kari document jingna karam ba history na adumba support to haibado monni ying bigadamni haiba wafam sema thamjani Amaromda Tauramaduga Mari Lainana Roadside Vendors Welfare Association gi President Khetri Tamana hai Street vendors singna maram moiraga lambi ka hena chulhan boina miyam uriba silaibak thibane Karigumba matamda police na street vendors singa sida tathita woina tawbibasu yaudaba nate adumoina mag imung kaya puriba street vendors sing asige so Parliamenta Street Vendors Protection of Livelihood and Regulation of Street Vending Act 2014 pass tawkrabane agasi starasida suningthina chana hanaba yathang pirakiba laikrabane lamdam asida agasi mapung phana chana hanaba Chief Minister Nongthombam Biranda memorandum amasu ngasi pisilagani haina mahangna makhatana phongdokhi aduga Manipur sarkar ki makada Bharat sarkar ki makada ko street vendors in the social security pi ge bani haidana aikoina laurga lakpodo madugi manungda aikoi e sharam ka haidana amasu aikoi street vendors in loi ga aikoina pahen gre madugi oiba tongan ba online registration aikoina tawre adugo e sharam ki card pairaba singse masina kwaidege na sathi base kamai sathi ge da
ई श्रम की कार्ड पाइबा मीदा एक्सीडेंट थोपदा लेतबा यावरपदा नत्रगा अखोई परमानेंट डिसेबल होरकपा हाइबदि अखोई पुंसी चुप्पगी लेंबा लाकपा ओटपा ngमोइदोबगी थाकसे मसी लाकपा मतमसिदैदा सरकार की साइड की पीबा खुदोंचाबसिंगसे अखोई स्ट्रीट वेंडर सिंगसिना कार्ड ती पाइरगा लौबा हैतबगी अदुगुंबा खुदोंचादबा मयाम अमा ngasi अखोई थोए अदुगा अमुकना कइदोगे हाइबा मतमदा अखोई स्ट्रीट वेंडर सिंगसे मसिदा अखोई यामना नुंगाइतबा अमना मियामना अमदी अखोई लेंगाकी लेरिबा सिक्योरिटी फोर्सेस मैम सिंगसिनासु ngahak laitana अखोई स्ट्रीट वेंडर सिंगसे मसिदा लंबी से मोनले ट्रैफिक ता कंजेस्टेड थोली हाइबा मैम सिंगसे अखोई याम तोइना अखोई द बदनाम तौबा